ꯍꯣꯏ ꯊꯥꯗꯣꯏ ꯅꯪꯒ ꯑꯩꯒ ꯑꯥꯔ.ꯑꯦꯁ. ꯐꯦꯛꯇꯔ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯆꯞ ꯃꯥꯟꯅꯩ ꯇꯤꯁꯤꯁꯨ ꯃꯦꯆꯤꯡ ꯑꯣꯏ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯇꯪꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤꯕ ꯊꯥꯗꯣꯏ ꯄ꯭ꯂꯤꯖ ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯕ ꯃꯤ ꯃꯥꯜꯂꯦ ꯑꯩꯁꯦ ꯀꯤꯅꯤꯅ ꯑꯃꯠꯇꯁꯨ ꯅꯠꯇꯅ ꯑꯅꯤꯃꯛ ꯐꯦꯟ ꯑꯣꯏꯔꯒ ꯂꯩꯔꯕꯤ ꯅꯨꯄꯤꯅꯦ ꯀꯤꯅꯤ ꯑꯅꯤꯃꯛ ꯐꯦꯟ ꯑꯣꯏꯔꯒ ꯀꯩꯗꯧꯋꯦ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯕ ꯀꯤꯅꯤ ꯑꯍꯨꯝ ꯌꯥꯎꯔꯤ ꯅꯪꯉꯣꯟꯗ ꯑꯃꯇꯪ ꯈꯥꯏ ꯄꯤꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏꯗꯗꯤ ꯀꯂꯝꯂꯒꯅꯤ ꯊꯥꯗꯣꯏ ꯄ꯭ꯂꯤꯖ ꯍꯣꯏ ꯀꯔꯤꯗꯧꯕꯒꯤ ꯏꯆꯥ ꯇꯪꯕꯒꯤ ꯀꯤꯅꯤ ꯄꯤꯗꯨꯔꯨꯅꯣ ꯍꯩ ꯏꯄꯥꯒꯤꯁꯨ ꯀꯤꯅꯤ 40-50-35 ꯌꯥꯎꯔꯤ ꯏꯄꯥꯗꯒꯤ ꯄꯤꯗ꯭ꯔꯁꯨ ꯉꯁꯤꯒꯤ ꯇꯤꯜꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯒꯤ ꯄꯤꯒꯦ ꯍꯩ ꯀꯔꯤꯗꯧꯕꯒꯤ ꯋꯥꯔꯤꯅꯣ ꯇꯥꯏꯕꯨꯡꯉꯣ ꯏꯆꯥ ꯇꯥꯡꯒ ꯂꯩꯕꯤꯔꯝꯗ꯭ꯔꯒꯗꯤ ꯏꯃꯥ ꯏꯆꯥ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕ ꯉꯝꯗꯦ ꯇꯥꯏꯕꯨꯡꯉꯣ